Hello myam. Myam ngasisu akhoi lebaki yum amada akhoina dry one tawsillaga faglang boat khajinduna aduga mahaki yum mathak asina akhoina fajaraba ceiling ama thaduna fajaraba looks ama thogalamba fajaraba saktam mawong ama ohelamba adugumlaba ka macha amani myam ase Jimbugi pamjabu mongda mahaki budget ki matungina koina sujaba yamna fajaba amani pillar amaba biraga koina montana thaba sana roge sujagi record am le hotre de Facebook thala so da yamna koina sujari bu thaba asibu fajaraga di pambiraga di pijari bu number sida fau birago masaraga Thank you, ma'am. Fajay fajay day, but you be.